HOUKHIBA AHING SHAKHANGDABA SINGJAMEI Police Station KONBA SINGJAMEI MAYANGBAM LEIKAI SINGJAMEI SAPAM LEIRAK MAPA LEIBA Sapam Romi Kouba Meeoi Amagi Yum Mamang Bom ama Thamjillambadagi Bomb expert Shing DIFFUSE TOURABA MATUNG ASHOI ANGAM YAODANA Louthokhre Press na fangba pau amagi matung inna ngarang ahing nongyay matung pung amaga minute ni forum tarakpa adwaida angangbam machugi tep ni yomsinba kauta ama yamna chinganingai oiba mawongda leirambadagi Singjamei Police ki team ama laktuna yengsinke Pochaga do bomb oiramba yabagi oithokpa leibadagi Singjamei Police ki team maduna Manipur Police Bomb Detection and Disposal Squad ki expert singkauduna makhata na kupna yengsinbagi thabak chathake Pochaga do bomb oiramba yabagi thajaba chawna leibadagi bomb expert singna manak nakpada leiba mi sing handok halaba matung bomb adu defuse tawke bomb adu gunpowder na compress tawga yotpi nungjreng amade iron bolt na splinter oina sijinaraga saba medium intensity explosive ne karigumba pokhairam labade manak nakpada leiba mi sing soidana asoga pan nanglamgani haide bomb adu defuse toraba matung da Singjamei Police na case ama lokhatpaga loinana bomb adu seize tawkhre haide mi kungna taba yumlakta bomb thamjinduna akia khangthokanbagi thodo asibu yaningdaba phungdokna Singjamei Mayangbam LEIKAI Mairapai lupna sinduna haujek Singjamei Mayangbam LEIKAI da miyamgi wakat mifam amaso chathare